Hello marup mayam pipagi pusina amugana welcome tawjari sigi video sida miyoibagi wakhalonda nungyongna khangmina duna nangbu hena mapanga kanhanduna relationship hena phaganannaba ngasidi akoina nainagadawriba topic sidi mi mayam amagi wakhalonda khanba amani adudi nangi nupabu karam haina relationship tuda focus tahonni amadi nupi ataibu yengba romanticize tawba lefangani ahanbada akoina karigumba ama khangminasi attraction haibasi mahusagini miyoiba akoise fajaba karino khangalaga semai aduna akoina committed relationship amada laikhrena fajababu masa khanganba masa mathada lefangiba natte adubu maru oiridi karino haibada akoina madugi attraction fauribado karam haina loinage amadi pukningi oiba energy karamba maigaida labjinge haibaduni aduna nangna wakhal waradi nangi partner gi attention do mafam ataida haidu ena adu oiradi nangi pandamdi magi wakhalonbu control to banati adugi mahutta yamna mapung phaba relationship ama sembani maduna mabu mafam ataida yengbagi daka ohendaba aduna akoina hawdringaida mayek sengna khangsi masi control tawba natraga kalakpagi nati masidi nungyawna athra leiba connection ama ohennabani maduna nakoi bani mak committed amadi mapung phana amana amada engage tahonnabani aduna nangna ready oiradi sigi powerful psychological strategies se tamduna maridu hena kalhannaba haurasi ihan hanba oina ekoina khangadabadi karigino partners kharana relationship ki wangbada nupi ataida romanticize mijeng taba hauraiba asengmadi masi yamna toina oigalli nangi partners ki ioi oidabida nakhoi bani ki relationship tuda hena awatpa leibano oigali aduna awatpa si karino khangdokminasi relationship se kaigum kanda ihong hong daba chang naina karigumba khara hanjana pangthokpa routine gi masak laurai masina maram oiraga mafam khara da hauba napi na hena sangna urai karigumba kanda pungningi amadi physical needs watpana maram oiraga relationship ta awatpa malaheli aduga mi kharadadi magi jaga dagi hendoktuna anoba jaga amada lansanbase nungaiba phawi karigumba kadana nungsibagi mari sunglei leinadana masi kanagumba amana mabu pamjaba yabiba phawna oi maru oididi karino haibada sigi thawdokse punna thengna minabani amana amabu ikaiba piba maral sibagi nate masidi understanding amadi relationship to grow tahonbane aikoina karina thohalibano khangabani amuk karamaina thorang khara season aduna nangi partner bu relationship tuda focus tawduna lehengani khaminasi strategy 1 amuk hana mai chukhatpa ningsingbra nakhoina ahanba date tawba horokpa kanda punamak nauna phawi amadi wakhal nungai nangna madugi feeling do amuk hana semba yai nangi relationship ta anauba hana thengna khridaba hawdoga surprise date plan tawduna punna kaigumba thaba khara tawminna duna natraga nakhoi bani makna pangthokningba hobby thidokmina duna si tawbagi pandamdi ihong hongdaba routine do thugai bani aduga fresh anoba oiba ningsingningai oiba memory sembani strategy 2 phongna amadi thamoi sengna wari sanaba mapanga kanba relationship ama hektagi yumpham oiribani paw phawnabasina karigumba nangonda phawraba nangi partner gi attention do nangonda gi thaptokhrena adu oiredi phongna asawba yawdan wari sanaba kanda ai haiba wahi se seasonal samna hairabada ai se handamar pukningi thamoigi mari ipaw phawdabadawna tawi aduna akhoi bani changdana kari tawraga phagani khanminnaba yagadra sumaina tawbasina mangonda tainaba tahonde aduga punna thabak tawminaba hengadhalli strategy 3 tawbimal amadi nungsibu utpa karigumba kanda partners amana atopa atai mafamda mittai ka hena mabu masak khangbiba yabiba pambadagi aduna hinabi ama semu mabu tawbimal utpa chang naina nungsibu utpagi ichamchamba aina thagachari haiba wahi sina nangi partner bu tungkoina value leiba phawon bangami strategy 4 nasabu phaganaba honaba karigumba kanda nangna nasagi akhwaidagi ahenba mawongda lainaba honaba kanda physically emotionally mentally mahusana nang
nangi partner da hena attractive oini. Confidence, independence, amadi nasada thajaba thambase yana pukning chingjaningai oiba magunni. Nasagi chakutpada time, energy piyu. Nasagi health nangi panjaba phangnaba hotnau. Amadi positive mindset layu. Masi tawbasina nangi partner da nangi mai pakpaduna magi pukning thogatuna nanga punna chakotminaningani. Amadi masina mabu ningsinghangani. Ihan hamada mana nangbu karigi khankibano haiba. Strategy 5 tungi thorang tawba. Nakhoi anigi pandam manglan manabana lairiba marida hena mapangal kalhangani. Punna phamina duna nakhoi anigi tungi wari sanau. Chahi manga tara kunda kari ahongba purakadaba. Nakhoi bani na karigumba meaningful oiba amagi honaminabaduna amana amada laina focus taholi. Strategy 6 pukningi nangnaba mari semba. Masidi marido nung yawna phawani thawai thakta. Nangi wakhalon akiba manglan share taw amana amada meaningful oiba wahang hangu samna hairabada karino nangna matam chuppada aingonda hainingba adubu haidi haikitaba. Sumaina nung yawna paw phawnabana mapangal kanba mari ama semi. Strategy 7 boundaries seminaba. Healthy oiba relationship khudingda boundaries lai. Aduga masi maru oi karino yaba yarise yadabana karino haiba. Example oina nangna yaba yai mi ataiga tinaba punba adubu kanagumba amagi manglan sagatpadi chakhaigi wangmada lanba oina. Adubu ningsingu boundaries haibase nakal animaki oigadabani. Mokhoigi boundaries su ikai khumnagadabani. Partners animakna boundaries ki matangda mayek sengba matamda masina phawli securities amadi amana amada respect tawba. Strategy 8 aroibo oina thajabada mijeng thamba. Thajabasina mapang kanba relationship ama hektagi yumbi oiribani. Nangna toina wakal waradi nangi partner gi mijeng choirena masina leptabida chingnaba amadi asawa ohengani. Madugi mahutta mabu thajaba thamu. Mana nangonda mayek sengna matik chaba maram khangandrifau ulaktrifau. Thajaba thamba hairaga tawba yadaba tawthorokpada nathayu haiba nate. Masidi nangi partnerda chingnabagi thabakto thadoktuna nakhoi anigi mapang kanba marido da thajaba thambani. Sigi hairiba thorang mayamsi pangthoasu nangi partnerna nupi ataida mijeng choiraba romanticize tawradi kaidawni. Ahamada nangna ningsinggadabadi kanagumba amagi tawthorokpa thabak nangna control tawbagi wangmadani. Nasagi control tawba natana. Karigumba nangi partnerna relationship to meaningful oinaba honaningdrabadi matam chare relationship to amuk hana nainabagi. Nangna matik chai kanagumba ama nangonda pura committed oiba. Healthy relationship ama haibase amana amabu ikai khumnaba thajaba amadi honabada yumbi oigadabani. Karigumba partners animakna kanno honarabadi nungsibado tungkoina chatkani amadi hena pelhangani nungaihangani. Mijeng tabibagi thagatchari. Karigumba sigi video se mateng oi khaladi like amamtang nambiramu. Kanagumba daka oiba mi leiradi share tawbiyu. Ningsingu nungsibase khongsat amane khongtham khuding nakhoi bani na puna thaminaragadi hena mapangang kalhalli. Mathangda amuk thengnarasi.